ngasi akoina lamong khaitienda chachajariba banasi hoji hoji haidraga sumayam ne ndong na khangbiraba ngate hoji hoji maikai khuding makta kuki milten singna landarapa adu akoi gi isa sing sulu oina maside ngak na mokhonaba aduga center government na state government na di thabak se tawbodi malhalaga supang pangthorok ngasi maksimak pungni pangi jenes tai kawi kangsupta leiba kangsupte ge thokibe isa khaki thawdokta masala gi dabada Haribasi kangsupta lagi daba isa tu khakta gi nati akoi ngasi tawjerisi maga loinana akoi khurai makai khuding dagi akoi gi tungi yombiri no daba isa sing kayama sigra kayama mathai mange saida lupa lakh tara na mela aga leibasina akoi tungda akoi kaidogidori geba siri basi koi maitai ngakta ni maitai masa mayam sumaina sum halaga paisana leiraga center government su state government su manawena tadre adudi huji akoina ban tawbasidi yam laiba thabang ni siti kasunate khudak ta tawbaya tawdabu leiriba ngasi nupi mayam ima mayam sinane makuta thang ten pairaga angam ataraga siba changba ya bu lan gi maong ma koi hongna muji tayari tawdana leire sem sadana aduna athuba matamda state government na center government na ani sidai manipur se mai cha ibase amuk ta di kan biu kan banga moi de boy gan akoi myam leba ngaksera ke se ani manipur le